Manipur gi irang na maram moiraga chahi ani hena relief camp te leirakliba miyam nongma gi wakhal Pictharakpagi mami tari masina pukning wakhal gi anaba kaya pokhandabagi maram oihenbaga loinana masa mathanda sizaba amadi sijanaba honabagi thaudok thorakli adubu mari lenaba singa akhanaba mityenga loinana aikhoi miyam punna honaminarabadi pukning wakhal gi oiba anauba laichat amadagi kharada oirabasu ngakthokpa ngamgani haibagi thajaba leiri hiramasiga matangda SKTV News ki chief reporter Ketrimayum Premchandage akhanaba paudamama Manipur da thokliba irang asina lamdam masigi mipum khudingmakta chauna chaitheng piri irang asina haktheng nana chaitheng piri basingi manungda relief camp te leiriba lanjenaraklaba miyoising asisu amani masagi pongnofam lamdamda leijaba mapa mapu singna thambiramba lauri yumpham mang takhibagi maichak amadi sufam nompham leitabagi awaba kaya asi counseling hanjan tawraga kokpangamgadori bra haibasi achauba wahang oiri Puchi chupa sumaina sumsida sum lela darane kamai tawgadagi haraga ichaisu sembanga moroi darane na khallaga adumaina kaptana da dum lelaga sum rikem sida leiradra puchi chupa ina adusu dum khanjai Senthok lambi ga ade pura zero tare taibang mim na ware habase yamna warabane ba wadana wai habi abna tebko chai khar leiramaga sigrani khoi budi khoi gidi kasu khandre lehoriba isu icha singje moi karmain tawraga mi oihogani karmain tawraga moiji amuk hanna panba ngamgani haibase akoi wakhanda thajaba ngamdre aduna sarkarna akoi bu khara thuna hanjal hanbiro miyambu ngak senba amadi pukning wakhal yauna hakchang phana leihanna ba hona ba haibasi lengak ki mathauni Manipur lengak ki health department asu relief camp te leiriba miyam gidamak counseling pibana chingba thorang kaya paikhatuna lakli health department gi mental health kangbuna paikhatliba thorang sing kharaga hena hengat hanbaga loinana relief camp te leiriba pukning wakhal ya anaba leiriba miyoi singda hidak chang naina phanghanbagi tangai fadaba leiri Hoji relief camp da leiriba HLN ausina main oina sagi thengariba pukning wakhal gi oiba anaba hairagadi tumba hi payada bagi ning langtaknaba ning waba ba bidi moida himginbagi athra leirakdaba suicidal thought lakpa sisin simen oina thengnei lokoina sagi leminariba miyoi amana suicidal thought la e natraga siningba wakhal phaure hairagadi khudaki oiba kai tawbiba yage mongonda matam pibiba pa magi awaba du tabiba mana hainingiba wasingto kari nuai jino sagi tabiba ma changi aduga akhoi leiri mayam leminari akhoi mateng pangani sagi mateng pangnaba mayam ama leiri haibagi pukning thomat piba wahai si haibiba ma chami sigi mathatta expert ka wari shananaba khoina telemanus helpline number shule 14416 hairiba number sida call tawbiraga sagi psychologist clinical psychologist ki monda counseling amasu mathautai Amaromda miyoi la kontrarom hena lei haina panoriba Manipurda chaurakna psychiatrist kontrarom tamak leiri masigisu mathakta psychologist psychiatric nurse amadi psychiatric social worker gi masingsu yamna namely mental health ki kangbu nasu leptana junction jari basi khara gi makhai di hengat han mamathau tai akhoi gi demand ga supply se khara khenaba hana so khoi gi la kontra muk leiba missing sida akhoi psychiatrist kontra khaktani lei jari se akhoi gi hidak langthak se akhoi na tha taruk chawa chahi ma chawa simayam am changi ba khoi gi di masi so khoi na sufficient oina uninterrupted oina piba ma di changi ko asina mayam gi su khitang support se khoi na cheng khwai phiron piba du hidak langthak amadi pukni wakhal gi mateng pang bada mayam su mai onjan bi gi matam yore habisi mande I feel tawse professional help chinataba atopa miyeng changma makhoi gi wala bising du matam chana phangan mathau taraga su madu mi yamana maram murkan phangdaba timing da makhoi dai khoina karamba mating pangba yabagi haibagi bapamsta masai sta khoi sensitization ama yam darkar oire makhoi gi yum kai adu ada pi ba haibase khoina pininga ga su matam changani aduna for the time being khoina mi ayam bada psychological first aid haina ma leiba say for example lambi da chatpada kana guma ma tusalle makhuda I thoe dedi amot bu kan thok piraga rumal ama punjalaga I kha laga doctor thani haibase me amloi khange adu kana guma mana mathai am ngai tana kapa aba nadraga pungning hitana aisi leiruduna kai dog ga bano ai
ꯍꯤꯡꯕꯩ ꯀꯔꯤ ꯀꯥꯟꯅꯔꯤꯀ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯁꯤ ꯇꯤꯡꯉꯛ ꯌꯦꯡꯉ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯉꯁꯥꯏ ꯑꯁꯣꯛꯄꯗ ꯔꯨꯃꯥꯜ ꯄꯨꯟꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯅꯠꯇ꯭ꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯕ ꯉꯝꯐꯝ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯇꯧꯔꯤꯕꯅꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯑꯗꯨ ꯋꯥꯈꯜꯗꯣ ꯉꯥꯛꯇꯪ ꯐꯥꯗꯈꯤꯁꯤ ꯋꯥꯐꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯉꯥꯛꯇꯪ ꯊꯩꯗꯣꯛꯄꯤꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤꯃ ꯑꯩꯈꯣꯏ ꯁꯥꯏꯀꯣꯂꯣꯖꯤꯀꯦल ꯐꯥꯔꯁꯤꯁꯤꯃ ꯀꯥꯟꯅꯅꯦꯅ ꯈꯜꯂꯦ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯋꯦꯕꯁꯦ ꯑꯅꯗꯔ ꯏꯄꯤꯗꯦꯃꯤꯛ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 5-10 ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯎꯕꯤꯒꯅꯤꯀꯣ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯊꯤꯡꯅꯅꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯔꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯂꯥꯛ 30ꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯂꯥꯛ 30ꯅ ꯂꯦꯞꯄ ꯃꯊꯧ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯏꯃꯨꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯈꯛ ꯁꯣꯛꯍꯟꯕ ꯅꯠꯇꯦ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯣꯛꯍꯜꯂꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯍꯛꯊꯦꯡꯅꯅ ꯃꯤꯑꯣꯏ 50,000 ꯍꯦꯟꯅ ꯁꯣꯛꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯃꯔꯝꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯃꯗꯤ ꯑꯦꯐꯦꯛ ꯇꯧꯔꯤꯕ ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯜꯂꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯕꯅꯤ나 ꯃꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯉꯝꯂꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯐꯥꯔꯁ ꯑꯦꯗ ꯑꯁꯤ ꯈꯪꯂꯀꯥꯟꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯈꯣꯏꯗ ꯄꯨꯛꯅꯤꯡ ꯍꯟꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯃꯈꯣꯏꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯐꯥꯔꯁ ꯑꯦꯗ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯆꯤꯡꯍꯩꯒꯤ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ SKTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ